ꯃꯌꯥꯝꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯅꯔꯤꯕ ꯁꯥꯎꯊꯀꯤ ꯑꯦꯛꯇꯔ ꯑꯜꯂꯨ ꯑꯔꯖꯨꯟꯅ ꯀꯨꯝꯕ ꯄꯨꯁꯄꯥ ꯗ ꯔꯨꯜ ꯑꯁꯤ 2023ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯔꯤꯂꯤꯖ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯇꯤꯖꯔ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯂꯦ꯫ ꯇꯤꯖꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯁꯄꯥꯒꯤ ꯑꯅꯤꯁꯨꯕ ꯄꯥꯔꯠ ꯑꯁꯤ ꯄꯥꯔꯠ 1ꯗꯒꯤ ꯍꯦꯟꯅ ꯐꯖꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯇꯤꯖꯔ ꯃꯇꯦꯛ ꯑꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯁꯄꯥ ꯗ ꯔꯨꯜꯒꯤ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯇꯤꯖꯔ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯄꯨꯁꯄꯥ ꯑꯁꯤ ꯇꯤꯔꯨꯄꯇꯤꯒꯤ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯄꯨꯁꯄꯥ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯃ ꯇꯤꯚꯤꯗ ꯎꯠꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯨꯁꯄꯥ ꯄꯥꯔꯠ 1ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛꯇ ꯄꯨꯁꯄꯥ ꯑꯃꯗꯤ ꯕꯟꯋꯔ ꯁꯤꯡ ꯁꯤꯈꯥꯋꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯒꯣꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯂꯦ꯫ ꯇꯁꯦꯡꯕꯗꯤ ꯁꯤꯈꯥꯋꯠ ꯈꯛꯇꯅ ꯄꯨꯁꯄꯥꯕꯨ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯤ ꯖꯦꯜ ꯌꯧꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯊꯥꯖꯩ꯫ ꯄꯥꯔꯠ 1ꯗ ꯁꯤꯈꯥꯋꯠ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯨꯁꯄꯥꯒꯤ ꯌꯦꯛꯅꯕ ꯈꯔꯁꯨ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯉꯛꯁꯝꯗ ꯕ꯭ꯂꯦꯗꯅ ꯂꯦꯟꯈ꯭ꯔꯕꯁꯨ ꯃꯪꯒꯂꯝ ꯁꯤꯔꯅꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ ꯑꯃꯗꯤ ꯀꯣꯟꯗꯥ ꯔꯦड्डीꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯨꯁꯄꯥꯅ ꯁꯤꯔꯋꯥꯂꯤꯒꯤ ꯏꯖꯠ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯐꯨꯊꯈꯤꯕ ꯖꯣꯂꯤ ꯔꯦड्डी꯫ ꯄꯨꯁꯄꯥꯅ ꯐꯨꯕ ꯍꯦꯟꯃꯟꯕꯗꯒꯤ ꯖꯣꯂꯤ ꯔꯦड्डीꯁꯨ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯁꯤꯗꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯄꯨꯁꯄꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯁꯄꯥꯕꯨ ꯖꯦꯜ ꯌꯧꯍꯜꯂꯤꯕ ꯑꯁꯤꯗ ꯖꯣꯂꯤ ꯔꯦड्डी, ꯃꯪꯒꯂꯝ ꯁꯤꯔꯅꯨ ꯑꯃꯗꯤ ꯁꯤꯈꯥꯋꯠꯀꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯃꯈꯥ ꯇꯥꯔꯛꯄ ꯇꯤꯖꯔꯗ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯁꯄꯥ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯕꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯗꯕ ꯃꯔꯝꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯁꯦꯟꯆꯆꯂꯝꯒꯤ ꯖꯪꯒꯜꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯄꯨꯂꯤꯁ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯃꯇꯝꯗ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯕ ꯆꯤꯡꯃꯥꯏ ꯑꯃꯗ ꯏ ꯇꯩꯕ ꯐꯨꯔꯤꯠ ꯑꯃ ꯊꯦꯡꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯏ ꯇꯩꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ 9 ꯄꯥꯟꯕꯒꯤ ꯃꯐꯝ ꯊꯦꯡꯅꯩ ꯍꯥꯏꯅ ꯃꯤꯗꯤꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯤꯗꯤꯌꯥꯗ ꯎꯠꯄ ꯅ꯭ꯌꯨꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯄꯨꯁꯄꯥꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯇꯣꯉꯥ ꯑꯁꯤꯗ ꯇꯤꯔꯨꯄꯇꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯄꯕ꯭ꯂꯤꯛ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯄꯨꯁꯄꯥꯕꯨ ꯊꯥꯖꯕ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯊꯣꯛꯂꯛꯇꯨꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯄꯨꯁꯄꯥꯕꯨ ꯍꯥꯠꯄ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯄꯕ꯭ꯂꯤꯛ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝ ꯑꯃꯕꯨ ꯊꯨꯒꯥꯏꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯄꯨꯁꯄꯥ ꯁꯤꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯊꯥꯖꯕꯒꯤ ꯃꯔꯝꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯃꯤꯑꯣꯏ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯣꯡꯃꯩ ꯃꯔꯨ 9 ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯗꯨ ꯍꯤꯡꯂꯒ ꯂꯩꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯄꯨꯁꯄꯥꯒꯤ ꯍꯛꯆꯥꯡꯁꯨ ꯐꯪꯗ꯭ꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯔꯀꯥꯔꯅ ꯂꯣꯛꯇꯨꯅꯗꯨꯅ ꯄꯨꯁꯄꯥꯕꯨ ꯍꯥꯠꯂꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯨꯁꯄꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯄꯥꯔꯠ 1ꯗ ꯄꯨꯁꯄꯥ ꯑꯁꯤ ꯏꯜꯂꯤꯒꯜ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕꯗꯤ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯤꯖꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯜꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯒꯤ ꯃꯊꯛꯇ ꯁꯤꯖꯤꯟꯅꯈꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯄ ꯑꯉꯥꯡ ꯑꯃꯗ ꯍꯥꯔꯠꯀꯤ ꯑꯔꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯈꯤ꯫ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒꯗꯤ ꯐꯒꯅꯤ ꯑꯗꯨꯕꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯏꯔꯕ ꯑꯣꯏꯕ ꯃꯔꯝꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯁꯄꯥꯅ ꯄꯨꯊꯣꯛꯄꯤꯈꯤ꯫ ꯄꯨꯁꯄꯥꯅ ꯄꯨꯊꯣꯛꯈꯤꯕ ꯁꯦꯜ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯑꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯉꯝꯗꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯄꯨꯁꯄꯥꯅ ꯂꯨꯍꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯂꯥꯏꯔꯕ ꯌꯨꯝ ꯂꯩꯖꯗꯕ ꯀꯌꯥꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯁꯥꯕꯤꯈꯤ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯖꯗꯕ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ प्रजा मियामना न्यूज रिपोर्टरसिंगदा हाइखी। तुक यामलबा कनासु लैजद्रबा मियामसिंग असिगी पुष्पाना मतेंग पांगबिखी। हौजिक मियामसिंग असिना ईश्वरगुमना थाजबा पुष्पा असि पुलिसना नोंमै कापलगा हातख्रे हाइना खनबदगी मियामसिंग असिना सावरक्तुना पुलिस अमदि सरकारदा ओनसिनबनी। पुष्पागी मथक्ता मियामसिंग असिगी नुंसीबना मरम ओइदुना था अमा फारकला फावबा थुगाई यंखाइबा लेप्त्री। मरम अदुना सरकारना मियामसिंग असिबु कंट्रोल तौनबा हाइदुना 144 एक्ट चलाइदुना तिरुपतिगी अकोइबदा कर्फ्यू लाउथोक्लमी हाइना न्यूज रिपोर्टर अमना हाइरी। मखा तारकपदा असुक इरांग थोक्तुना लैरिङै चैरक असिदा कनागुम्बा मी खरगी मतुंग इन्ना पुष्पा असि मलेशिया, जापान अमदि चाइनादा लई हाइना थाजरमी। मतांग असिदा पुष्पा असि जापान, मलेशिया अमदि चाइनादा लैरमगनी हाइना थाजरिबा असि करिगिनो हाइरगदि मयाम पुष्पा पार्ट 1 येंगबा मतमदा हेक हौरकपा सिनदा पुष्पागी ममानबा केशवना स्टोरी असि नेरेट तौदुना ngasi लीगदौबे वारी असि अहौबा नते क्लाइमैक्सनी हाइना हाइखी। लोइनना जापानदा नुपा अमगा नुपी अमगा लुहोंगबा मतमदा यामना फजबा अमदि सेलसु यामना तांगबा गिफ्ट पिनै।
हाइरिबा गिफ्ट असी यामना तांगबा उ पांबी अमना साबा ओइरी लोइनना हाइरिबा उ पांबी असी जापान अमदी जापानी अकोइबदा लैबा मफम अमत्तदा फंगदे हाइरिबा उ असी चाइनादगी इल्लीगली ओइना जहाज की मतेंगदगी जापान यौना पुरखी अदुमकु उ पांबी असी चाइनादा फंगबदी ओइद्री इंडियादा लैबा मर्दासदगी किलोमीटर लिसिंग कया जहाजता हापतुना चाइना यौना पुरखी मरमदी हाइरिबा उ असी साउथ इंडियादा लैबा सेंचचलमगी जंगल खक्तदा फंगी लोइनना उ पांबी असीगी ममिंग चा चंदन कौई केशवना लिखिबा वारिसिंग असीगी मतुंग इन्ना पुष्पागी बिजनेस असी इंटरनेशनल थाक्तसु तौरी हाइबनी मरम अदुना पुष्पा असी मलेशिया जापान अमदी चाइनादा लैरमगनी हाइना थाजबनी टीजर असीगी मखा तारकपदा न्यूज रीडर अमना पुष्पागी असीबा हक्सांग असी लोसिनदुना पुलिसना थमलगा प्रजा मियामबु ngaholibra नत्रगा तसेंगना पुष्पा असी हिंगलगा लैबा ओइरगदी कदाइदा लैबगे हाइना टीवी दा हाइरमी मतम मदुदा गाड़ी यांगना थौदुना नुपा अमा न्यूज चैनल अमदा लाक्लमी न्यूज चैनल हेक यौबगा महांगना यामना थुना चंगलक्तुना मॉनिटर मांगदा फमदुना लैबा न्यूज चैनल असीदा थबक तौबा नुपा अमदा वीडियो कैसेट अमा पिरमी हाइरिबा वीडियो असी न्यूज चैनल असीना लाइव टेलीकास्ट तौरमी वीडियो असीगी मतुंग इन्ना जंगल मनुंगदा वाइल्ड लाइफ की फिबम हाइबदी जंगल मनुंगदा लैबा सा उचेक कई येंगसिन्नबा थंबा सर्विलेंस कैमरा अमदा करीगुंबा मरु ओइबा खरा थेंगनरमी मदुदी नुंग अमगी मरुमदगी कई अमा थोलक्लमी कई असीना कनागुंबा अमा हेक उरुबदगी मनिंग हलमी मतम मदुदा जंगल मनुंगदा लैबा सा उचेकना कनागुंबा अमा उबदगी मनिंग हल्लबदी मतम मदुदा कई लाक्ले हाइना मयामना थाजनै करीगुंबा कनागुंबा अमा उबदगी कईना मनिंग हल्लबदी मतम मदुदा पुष्पा लाक्ले हाइना खल्लु हाइबा वहाई असीगा लोइनना वीडियो क्लिप असीगी मनुंगदा मिरोट अमना सेटपा ड्रेस अमगा लोइनना पुष्पाबु प्रजा मियामना इहान हाना उबा फंगली पुष्पा हिंगलगा लैये हाइबा वाफम असी हेक खंगबगा पुष्पागी तुंग इंदुना लैबा अमदी पुष्पाबु ईश्वरनी हाइना थाजबा मियामसिंग अदुना यामना हराउरमी मतांग असीदा पुष्पागी समलप्पा टीजर असी लोइसिनखिरमी हौजिक सोशल मीडिया दा फैन बेस ओइना हाइनरिबा खरा व्यूअर मयाम ममांगदा थमजरमगे पुष्पा द रूल की अनौब पोस्टर अमा डायरेक्टर न लॉन्च तौबा मतमदा नुपी की मेकअप अमदी ड्रेस सेतुना लैबा पुष्पा की पिक्चर अमा रिलीज तौरी लोइनना टीजर असिगी लोइरक्पा सरुक्ता पुष्पा की खुनाउबिदा नेम पोलिस संगदुना लैबा अखोइना उबा फंगले मसीगी मतुंग इन्ना पुष्पा असी जेल यौनबगिदमक मागी येकनबसिंग अदुना प्लान तौदुना मागी नुपी सिरवली हाटलबा तुंगदा सिरवली हाटपगी मराल पुष्पा द पिसिनदुना महाकपु जेल दा थमलमगनी मसीगी मतुंगदा महाकी नुपी हाटखिबगी लमन खुमगे हाइदुना जेलदगी थोलक्लगा जंगलदा लैदुना मागी येकनबसिंगी मथक्ता अममम ओइना पुष्पाना लमन खुमगे हाइना खलंबा याय